अहानबदा मरुइबा पाउ पिजरे थाईलैंड के एम्बेसडर पट्रेट होंगटोंग याउबा बिजनेस डेलीगेट सिंह चीफ मिनिस्टर को उनखरे मोरेदा जतुनी यसखरे कांगलू फुरुपता यूफोम ओइबा लालहौबा सिंहना अकन अरिंग साबा लेपु हाइना चीफ मिनिस्टर एन ब्रेना जैक्सन वाफोम फोंदोखरे लालहौबगी इरांग लेरंबा नॉर्थ ईस्टर्न रीजन नरेंद्र मोदी लाखपदगी चौखटपा हेनगलगले हाइना मिनिस्टर ऑफ स्टेट आर.के. रंजन फोंदोखरे पालिबा लेंगाक असिना डिस्ट्रिक्ट अहोंगे चौखट थौरांगी क्रोर चहोंगे सेंफम लौथोलगा थबक सुरमद्रे हाइना कांग्रेस ना फोंदोखरे अमदी हौकिबा पुंग कुनमरीदा मणिपुर की ओइना कोविड-19 की अनौब केस मरी थेंगनखरे असिबा अमता यावखिद्रे दयापति सेंजमना हौजिक नुमिदांगी पोनी टीवी प्राइम टाइम न्यूज पिजरे चीफ मिनिस्टर सेक्रेटरी तंगसी थाईलैंड के एम्बेसडर पट्रेट होंगटोंग याउना बिजनेस डेलीगेशन लाकपा सिंगा चीफ मिनिस्टर एन ब्रेनगा उनदुना बैंकॉक इम्फाल फ्लाइट सर्विस चयोल अमदा अमुक्तंग ओइरबसु पाइनबा खनखरे एक्ट इस पॉलिसी की मखादा मणिपुरदा आईटी सेक्टर टूरिज्म अमदे मेडिकल टूरिज्म की डेवलपमेंट लेननबा आइडिया कया अमा एक्सचेंज तौदुना मपांगल कनखतनबा मणिपुर लेंगांगना इम्फालदगी बैंकॉक फाउबगी फ्लाइट हप्ता अमगी मनुंगदा अमुरक्तंग ओइरबसु लैनबा होनरी हाइना चीफ मिनिस्टर फोंदोखरे ngasi लाखिबा डेलीगेशन सिंह अदु लाखलिबा मणिपुर के अचौबा कुमई अमा ओइरिबा संगाई फेस्टिवल दसु सरुक यानबा चीफ मिनिस्टर बाटोन तौखरे अमदे ngasi की उनबा अदुदा मिनिस्टर नेमचा किपगेन डॉक्टर सापम रंजन अमदे सीएस एसीएस अमदे अतै मेंबर सिंह सरुक याखे अमरोमदा पट्रेट होंगटोंग एम्बेसडर ऑफ थाईलैंड टू इंडिया न लुचिंगबा थाईलैंड बिजनेस डेलीगेट्स का लोइनना इंडिया गवर्नमेंट अमदी स्टेट गवर्नमेंट के मरी लेनबा ऑफिशियल सिंगा इंडो म्यांमार बॉर्डर टाउन द लेरिबा लैंड पोर्ट अथॉरिटी ऑफ इंडिया के मखादा चलाइरिबा इंटीग्रेटेड चेक पोस्ट आईसीपी अमसुंग मोरेदा चथरिबा ललोन इति की मतंगदा रॉयल थाई गवर्नमेंट के माइकेदगे इंडो थाई बिजनेस सेक्टर दा करी करीदा सेल थुम इन्वेस्टमेंट तौबा याबगी हाइबगी मतंगदा मोरेदा यंगसिन खोंगचा चटखे लोइनना इंडो थाई ललोन इति की लमदा कुमना खना नैनखे थाई बिजनेस डेलीगेट सिंगे पुंग अमा खके खोंगचट असिदा आईसीपी मोरेगी कॉन्फ्रेंस हॉलदा ब्रीफिंग ऑफ बॉर्डर मैनेजमेंट फ्रॉम इंटीग्रेटेड चेक पोस्ट आईसीपी मोरेगी मतंगदा टिबाइटे मैनेजर आईसीपी मोरेना आईसीपी पांगथोकपा अमदे पांगथोकदबा थबक थौरम कयागी मतंगदा फोंदोखे एसके गांगते सुप्रिंटेंडेंट एलसीएस आईसीपी मोरेना तौरिबा थबक थौरम सिंह कयागी मतंगदा सुकाइना फोंदोखे वाईके अनन सीनियर इमिग्रेशन ऑफिसर आईसीपी मोरेना इमिग्रेशन की मतंगदा इंडिया गवर्नमेंट चटनरिबा सिस्टम सिंगी मतंगदा फोंदोखे पट्रेट होंगटोंग एम्बेसडर ऑफ थाईलैंड टू इंडिया अमसोंग टीबाइटे मैनेजर आईसीपी मोरेना लाखलिबा थाई बिजनेस डेलीगेट सिंगबो अचंबा खुदोल माइकई अनि नपिनखे तरागहुमदोई सुबह मेंबर थाई बिजनेस डेलीगेट सिंह अदुदा रॉयल थाई एम्बेसी की ऑफिशियल मरे मिनिस्टर ऑफ फॉरेन अफेयर्स ऑफ थाईलैंड ऑफिशियल अहुम अमसोंग मेंबर्स तरुक अमना थाईलैंड बेस्ट मेंबर ऑफ कॉमर्स के मिहुत सिंह ने इंडिया गवर्नमेंट साइट के टीवाईटे मैनेजर आईसीपी मोरे एसके गांगते सुप्रिंटेंडेंट एलसीएस आईसीपी मोरे वाईके अनंत सीनियर इमिग्रेशन ऑफिसर आईसीपी मोरे सना जाउबा स्टेट नोडल ऑफिसर फसाई महेश जड डिप्यूटी कमांडेंट 5th AR मोरे अमसुंग गवर्नमेंट ऑफ इंडिया अमनी गवर्नमेंट ऑफ मणिपुर की डिपार्टमेंट ऑफिशियल कया सरुक याखे मीफम मधु लोइशिलबा मतुंग मोरे गेट नंबर 2 दा थाई बिजनेस डेलीगेट सिंगना मोरे द योलिबा पोचै सिंग अदु कुपना यंगसिनखे लमदम सिदा लालहौबा मसेल हानरकपदगी लालहौबा लेरक्ट्रे मसे गवर्नमेंट के ओइंदी ख्वाइदगी अफबा अमदी तोंगजबने मरमदी एंटी इंडिया लेरक्लरोय एंटी इंडिया मसेन हानजबने अदुबो अखोय मसल मरक्ता हानबा असिदी ख्वाइदगी तहनिंगदबा थवोंनी कम्युनिटी द बेस्ट तौबा लालहौबा सिंग अकन अदिंग साबा लेपु हाइना चीफ मिनिस्टर एन ब्रेना जैक्सन वाफोंदोखरे वाफम असी जेलेरोंग बाउदे असम मणिपुर नागालैंड के फॉर्मर प्रेसिडेंट अथोन अबोनमाई लेखिदबा चही अमा मपुंग फारकपगी थौरम ngasi
Imphal West ki Grace Colony da leiba Memorial Park da pangthokpada Chief Minister na phongdokibani. Ngasigi thauram aduda opening prayer saktuna nungaitaba phongdokpaga loinana lekhitaba athon abonmai gi saktamda Chief Minister Singh Hills Area Committee Chairman yauna tongan ba CSO gi leader sing amadi miyamna haikat lekat kamduna ikai khumnaba utkhe. Thauram aduda Chief Minister Andre na hai athon abonmai lekhidabagi thaudok asi Chief Minister di personal challenge amani. Maramdi abonmai asi jelarong khaki natana Manipur apunbagi wangang miyoini mahakpu minungsi leitana hatkiba asi tarai na lode athon abonmai buhat pasing foreign country da lord kiba yabana NIA da case sinakibani thuna mihat pa charak pina bataksile haikhe mahang na makata na hai lamdam asida khulai pairaga magi community khaki best tawraga lan horiba kangbuna community amagi mayokta ngalakpa mi hatpa tarabadi community amana natraga miyamda khangba ngamlaktabadagi khulai pairam dabadagi khulai paikhatlaga laman khumnaraklabadi aremba tagani modern world asida afauba akanba leitrabani athon abonmai gi mingda memorial park sana balamgi matang reserve forest area oirambana chai naba khara leide masi tha ahungi manungda chai naba leibase kari tawba yai haibadu tanaraga tawgani haikhe Lano we really electric machine hana ki kanana tonge government ne khogi yam phai machine hana budo anti india ki kambu leitre anti india kambu do hana jabane kulai khara pairaga hekta moin manipur si pichi loin bagum ai khogi dictator chatkani ai khoina noibu tongning ma tawgune ne leiyo kambu se kulai pai jaba kambu do kulai pai khala di gedong de ka cheng ne ji se sum tawda sum maning da sum thengka na ko hallaga silakone mi di to aduna ai khoi khwai de ki pabadi kari no ai khoi amana amabu respect to ko hingmina badi nuaite yam tangba leader ni yam tangba vocal leiba amenia do ekoi sumaine de khu tha dan khotna to bu sidi ko machi ai condemn tawi adu tolerate tawroi ai hana so haje ki bu jiksu civil society kari gi leiba me society ki cause public ki cause mayam ge pota ngang ba haiba lok ba koi kesu waru leite within the constitution adu ga constitutional framework ki manung le koi naina ba khana bu madu do ma dam le kana su lana log go leite tongan ba country na Bharat sel thadabagi confidence yamna wangkhalakle India gi northeastern region ase haukiba Narendra Modi laktringai matamda insurgency prone oiba useless amadi landlock oirame adubu Narendra Modi laklaba matong northeastern region ase landling oirakle haina Honorable Minister of State External Affairs and Education RK Ranjana phongdokre Wafam asingasi Department of Higher Education Government of Manipur amade Imphal College anina khusamnaduna sinba intellectual made on the life vision policies and achievements of Narendra Modi Prime Minister of India haibi hiramda the Central Hall Imphal College pangthokiba thauram amada phongdokibani thauram adada Honorable Minister of State External Affairs and Education RK Ranjan Singh Imphal College Imphal ki principal Dr M Priyobata Singh amade GP Women College ki principal Dr RK Tamphasna Debina thauram gi athoiba mithunglen oike Thauram aduga mari lenana Dr. R.K. Ranjan Singh na makha taraduna hai democracy gi constitution ama leirebanina praja sing na ngangba yabagi hak leire masimak na barana chakot lamjalda mangjil thana chatpa ngamni bani India gumba multi religion amade multilingual oiba laibak amada matik chaba leader ama puthok asi yamna loi NEP lakpada digital education gi Manglan mangfang na bangam lagani amadi lakada riba chahi English ngani somni fugatare fawada India ase karamba status ta thamsige haibado intellectual singna komna khanabiyo haina su phongdokhe Aikoi northeastern India da lariba state nipan se masina Bay of Bengal se aikoi dagi kayam lake se khangde or kayam nakke se aikoi na khangde hojek Prime Minister Modi na kai dore Bangladesh ka inland water ki policy MOU sign tawre adu ki commission test commission tawre Patna dagi Ganga da holaga kadi Bangladesh powerga Brahmaputra ki pandu da yogre asumaina Sitagong ki port dagi northeastern India da laga da kadi maru essential commodities se road transport kui na sang port ka da isam na Bay of Bengal da laga Chittagong port sida laga da ekoi northeastern India da fresh and cheap affordable commodities mayam se ekoi da ngam gadi have se ekoi already start tawre
District ahum khaktada lupa crore chahum lauthok thabak amata suramdaba haibasi achauba scam amani government asina yamna haisingba moong lut tawrabra haibagi chingnaba fawe English ngani taraga nipan taraga mapan PMGSY works ki makada Churchandpur Tamenglong amade Chandel district ahum asida thabak amata tawramdaba ase corruption free oiba lengak amagi khongthangla Jahi asok yamba ase thabak amata sudana paisa thadokpa ase karamba service amagi responsibility no amade karamba service rule yawbagi haina Manipur Pradesh Congress Committee ki president oiba kaisa mega chanjana phongdokre wafam ase ngasi Congress babanda paumi shinga unabagi thauram amada phongdokhibane mahakna makha taraduna hai Jahi taruk suraba faubada paisa lauthokraga thabaki progress ama faubasu laktraba faubada government amadi mari leinaba department na action amada laukhatana leiba ase kari intention leibadagi no amadi civil organization singna tumina leishilibana kari karamba thabak paikhalakadaba leibano ADC member singna kadaida chatkrabage consultant block ki MLA singna house da laudana tumina leishilibana kari gino anti corruption cell na kadom da leikrabage hana khangdrabasu ngasi congress na opposition party amo oina public comment mayamdagi amadi chingi ichil inaw singi awaba kaya ubadagi thigaluba matamda fanglakpa report ase yenglaga mari leinaba department singna hena thigatuna case paikhatlo sport sing asa chatuna yengsilo amade chatpa matamda invite tawro yengsinbada yawnabagi damak sem saduna leiri haina suphungdokhe loishilakpada lengak asina go to hills haina semniba program ase Chingi ichil inaw singda karimata kanaramdre henadum awaba pibaga manare athuba matamda department sing ase high power committee semaga tigat piyo amadi CBI gumbada meeting changhaninge English ngani taraga nipan taraga mapan gi work order bu paisa lauthoklaba matung thabak amata fawba hawdriba mafamdage contractor amade engineering singna lauthokiba paisa sing adu recover tawba ngamga dawribra eso dagi hawraga chief engineer fawba investigation tawba ama changi haina su phongdokhe We demand to hand over this case to the National Investigating Agency. Congress Party demands ahan go to Hills scheme. Paikatu matamda. Paikatu ba scheme mayam singsi high road di go to Hill do ang successful koire hai na dum logo yan mane. 0 kilometer work completion da paisa thadokwa. Masi karamba serviceman namagi karamba responsibility no. Karamba rule da yawi aduna hojik puriba eso dagi horaga bill sabdagi horaga sanctioning authority or chief engineer rakse totally responsible oibam thoe minister the honorable minister the no lakuni na I cannot say anything eso dagi horaga chief engineer rakse masi loinamak masigi mathakda investigation tawbam chali National Investigation Agency NIA ngase numita Popular Front of India Manipur State ke lilongda leiba office ta thiba humbagi thabak chathakre thiba humba adu sagol sen numit ki ayupung anirom tabadagi hauraga pung taraga makhai tabada lushinkhe NIA gi kangbu aduna PFI gi office adudagi che chang yauna office ki polam kaya marom phasin kre makha tana ticket khigani haide Ngasigi red adu hek haubadagi loiba fauba PFI Manipur State ki President MD Abdullah General Secretary MD Rafizuddin su yaukhanke NIA na fagat kiba che chang singi manungda PFI na silaga pangthokiba meeting singi resolution copy sing PFI Manipur State ki General Secretary MD Rafizuddin amasung President MD Abdullah ge Aadhaar card ki photocopy amamam Punjab National Bank MRB amasung SBI da hangba account singi passbook amam laptop ama press note ki photocopy sing PFI ki constitution ki photocopy sing fund sing takpa charol sing ki photocopy sing amade mobile phone na chingba yauri Red adu loiraba matung makha taba investigation loidiba fauba kana amata changhandana ba solon sin lambaga loinana so adu lilong PS ki osida kusinaram ke tungda ngasigi NIA gi red adu gi matangda PFI Manipur State ki President MD Abdullah Chesamna paumi singda hakibada ngasigi NIA gi red asi ahingi matamda taubana miyamda charangna ba ama fahole PFI asi India gi mafam pumnamakta leidi Manipura leiba PFI ki branch sing asinashu logi wangmada thabak amata tawkiba leite PFI asi miyamgi yaifana ba thabak toriba luf amani achumbagi damakta lepli lup amani haike mahangna hai NIA gi kangbu aduna PFI bu ikai khumnabaga loinana red adu mapung fana chatahanke PFI gi maikidagi su NIA na pamba wahang singi pakhum phajana pike red asi makha tana tawkigani haiba wafam NIA na thamlami ngasi PFI gi damak miyam thokpi raktuna apunbagi masak utpi bagi damak miyam gi lamanton sinjare
ing chikpa India amagi damak aikoi puna khusamnaraga manglomda changsinminase NIS su lakchasanu achumbagi mamangda pumdamak maithigani haikhe Amaromda National Investigation Agency NIA na Enforcement Directorate amade State Police single loina ngasi ayok Uttar Pradesh, Kerala, Andhra Pradesh, Telangana, Karnataka amade Tamil Nadu yauna tongan ba state singda Popular Front of India PFI ga mari leinaba mafam singdasu thibu humbagi thabak sathakhe Rate asina miyamda chauba charang da bama phawale maramdi nongthil matamda tawbana taba hingde hekta laga masing khangdaba police army tongan pamioi sing laga tawba sina praja singda tongan charang da kaya ma phawan ki Popular Front of India ngasi phawada India ki kasin koya thungna lairiba organization asigi saruka moina Manipur da su mafam khuding makta aikoi ain gi wangmada constitution gi wangmada thabuk amukong tawkiba laite miyam gi samaj gi damak thabuk tawriba organization amani haibadi constitution bu singnara pamioi singi mamangda kok non khiba haije chatchakiba laite aikoi achumba gi damak lepa dumba organization amani NIA na su yamna fajaba mawngda makoi respect tawi aikoi gi leader singda wari watai saba kanda kai ba wahi wata kari su sinna ba laite Manipur lengang na nong manini ki mamangda cabinet meeting da laukiba yu sungba yonbigi ayaba pikiba warif adu athuba matamda handokadabani haidra ngasi nungthil pung 3 rom taba matamda hairok part 2 mayai lekai da wakan from ama hairok part 2 mayai lekai mayra paibi na sinduna pangthokre pangthokhiba wakan reform aduda sarugya khibi sing aduna Manipur da yu yonbigi ayaba pitokpa yaroi cabinet ki warif athuba matamda handokadabani Nisa ki chaithengdage nupi sing kanbiyo amasung miyam yu pithaktuna mangnaba honaganu haiba kholau sing lauduna Manipur lenga ki warif adu yaningdaba phunokhe wakan reform aduda sarugya khibi mutum nandina haikibada Manipur lenga na ahum suba nupi lan ama laknaba singanu haikhe Manipur lenga ki warif asi yaningde masi athubada handokpiyo nupa na nupi otpanai ba haibasi yu thaklaga mayai kaba nisa sizinaraga ayamba oiribani aduna masi yaba ngamloi yu thingnaba hotnabagi mahutta yu yonbagi ayaba oina pithokpa haibasi miyamna yaba ngamloi chahi kaya ima ibil mayamna kathokpaga loinena macha masu kaya nisa gi ipaktagi kalhaunaba tumba chaba machet chaba tawduna asukwan honajaduna lakpagi mahai oina ima oibi kaya da yu yonba yabagi khudol oina piribra Ima sing asina honaduna lakliba kaya ase karisu leitaba amagom hekta khanba manba thawong asidi nungaijade masi ima ibel singbu usitabani haina lauridabagi maram leite pali balengak asina athuba matamda firep ase handoktrabade makhal makha kaya gi khongjang changsilnaba sem saduna leire yu legalize tawba asina ahum suba nupi lan ama thoknanaba barton tawba oina thokani lenga ki firep athuba matamda handokpa ase ima mayamgi apambani haibase khangbigadabani haiba wafam hongdokhe Si athu matam na handokpiu karigumba handokta bataragadi nupi lan ahum suba se hawbo yari chaswang lei maramdi nupa na nupi nei bese ju thaga yam nei ba aduna ju si thakpi thaga nupi angang nei bani na khoi di jam ti jai aduna lengang na ju legas to bese handokpiu jon madi thingmadi lai ba jon noi ni ya ba tv bese si lai ba tv aduna Senja thumja tauba Thawal Forest Division ni DFO na luchingduna Security Force mayam ama puraklaga MIE khoiromda leiriba plywood factory amade sawmill mapul singa manaraga Pollution Control Board ke official singna tawkiba test miyam ni yabang ngamloi matam chupagi oina khoiromdagi MIE hongdokhigadabani haina ngasi khoirom mathak laikai da miyam na wakat reform famdena khongjang jangsin kre JAC against the establishing of the Khoirom MIE in residential area na sindana pangthokiba wakat khongjang aduda sarugya khibi yumkhaibam sangita kobi amana haikibada tha asigi tang taraga mapanda Khoirom MIE da Thawal Forest Division ge DFO na masing yamlaba security puraktuna Pollution Control Board ke official na ambient noise monitoring amasong air monitoring ge test tawkiba khutau ado Khoirom mathak laikai gi miyam na yaba sungam ngamloi Makhoi na test tawba aduda plywood factory amaga sawmill amakaktaga start tawraga ataina karimata tawkhide MIE khoiromda plywood factory ani sawmill manga amasung stone crusher ani function tawduna leiribani test tawba haibasi mafam asa leiriba machine khudingmak amukta da pulap thabak suhalaga test tawgadaba adu amata tawkhide hairaduna thabak subagi sawmill gi horai fengbagi makhol mafamduda sizinariba JCB tata tipper amade u thadabagi makhol sing amata laukiba leite haike
Mahangna makatana hai Thobal Forest Division gi DFO na senja thumda tawduna plywood factory amadi sawmill mapu single lautunaraga tawkiba aranba moongi test oikiba maramna Manipur Pollution Control Board na puthoraka result adu achumba oiroi maram aduna laikai asigi miyamna su yaba sunga ngamloi hairaduna laikai miyamgi ayaba amate yawdan linkat kiba MIA ase khoirom mathak laikai dagi hongtok pikro haike Mil mapusinga lautunaraga namdu logiba test oikibana Manipur Pollution Control Board tagine puthoraka test to akoina sungya yaba ngam madugi result to akoy yaba chongam ngamoiba thak laikai rong khungang ase panchayat na konba jaga amani maram aduna bin mapusinga mafam asidaida MIE tawgani MIE tawba mapusing factory mapusingna MIE tawgani haibase akoygi mathak laikai khorom prajagi ayaba mata yawte hariba khorom ase panchayat na konba jaga ni na makoina panchayat meeting amata tawgideba nampudo moi kharana tawraga logiba permission ni na akoydi madurani akoina mafam asidaida MIE mi thamba yaroi haidana akoina ngasi jangjan thoriba khongjanga India democracy chet palaibakni Manipur lengaksu democratically khan balaigakni maram aduna miyamgi peaceful eba democratic approach kholaubi ikai khumnabiu haina Scheduled Tribes Demand Committee of Manipur SEDCM gi youth wing gi co-convener CH Manglem tona phongdokre wafam asi ngasi Scheduled Tribes Demand Committee of Manipur SEDCM na sinduna ngasi soibam lekai wangkai khunauda maichai mijaibo Scheduled Tribe List of India da chathalu haiba hiramda famkiba wakat mifam ga mari laina na phongdokkibani Mahangna makha taraduna hai Manipur gi yellow furup ama oiriba maichai mijaibo Indian Constitution gi makha da ST list ya khonduna yellow furup ama oibagi Constitution gi ngaklopiyo haiduna changsiliba khongjang sida Manipur lengang na thabak to antokpiyo Manipur lengang na makha tana tumina leisilabade tangai fadana wakat mifam gi mathakta miyam ga loinana atai khongjang singdu changsingani haina phongdokhe Chayol ama chumna Sky Hospital da pangthorakpa free children heart surgery session mai pangna tha asigi mari dagi hauduna pangthokre layingduna farakraba patient singa Sky Hospital official singa cake kaktuna harawu phongdokre ngasi Rims Road da leiba Sky Hospital ge conference hall da pangthokpa paumi singa unaba amada Sky Hospital ge managing director Dr. L. Syam Kishore na hai lemna cell amata laudana pangthokiba heart surgery ado Healing Little Heart United Kingdom Sky Hospital and Research Center Private Limited amade Manipur Heart Foundation apuna khusam nadana pangthokibani handak pangthokliba free heart surgery ase mangarak subo oina Sky Hospital da pangthokpani Manipur gi khangnatana Mizoram amade Nagaland gi yauna miyoi manga mai pangna layang chathake yamna pikliba kilo manga da lumba angang dagi hauduna heart ki vessel da horamba chamber da arauba makhul leiramba kaya mapung fan treatment pikhe Adubu yamna nungaitabadi lamdam asigi mama mapa oibasing wakhal taba watpada angang sing heart nare haiba hospital dagi hairaba fauba fibam dujiba fauba laying bagi haina bilaitre miyamgi damak paisa amata laudana free da pangthokliba free heart surgery asida fauba laying thokpagi masing handare kem as a register tawramba patient sing Matangi kem ta laying lagi haiduna cancel tokiba patient kharasu yauke adubo angang sing as a nariba heart ki anaba se no matang thengthabada stop tawba heart fail oiba tawduna laikat na bangam loi dawribani adubo ngalingai he khanglakpaga laying labade khudingmak asdagi kanma ngamga dawribani haina phondokhe mahangna makha taraduna hai handak pangthokliba heart surgery aduda tongan ba heart ki laina sing haithoi singdoi daba Dr. Kaya United Kingdom dagi fawba lakpiduna aikogi angang singi punsi anawba mapok amada pokpiramke masigi damakta su mai pakpa operation chathabikiba University Hospital Model Parag se Public Pediatric Cardiac Surgery HOD Roman Gavier Hospital Asima ke Pediatric Cardiologist Victor Tomek Pediatric Cardiac Anesthetist Daniel Tanuska, UKCL Slovenia ge Pediatric Cardiac Surgeon Miha West amade Sarugyakiba Dr. Kayabu ikai khumnaba uli haina sufungdokhe Ngarang Jiribam ge Kasimpur da leiba MD Matabur Rahman kauba nupa amage Chahi nipan romta ngairibi nupi macha ama sina fangkibagi matangda Jiribam police na FIR ama register tawduna case maka chathaba haukre loinana SDC na su magistrate inquiry tawduna laikhidrabi nupi macha aduge postmortem da video coverage yauna thijinna basina kre haide ningsing bayai ngarang nungthil pung mari makhairom taba matamda nupi macha ase mafam khangdana mangkibani tungda leikai gi miyamna thibada numidang pung nipan makhairom taba adwaida Kasimpur khunge asongba mi kaya changna daba mafam amada siduna leiramba thengnarakpadage jiri police na mafam asida laktuna asiba hakchang puduna Jiribam gi mokta thamkibani haide
Thawlok asi kamaina thokibano haiba hauzik fawbugi oina khangba ngamdre adubu mihat asi ref tawraga hatpo oiramgani haina tichingnari. Matang stabreng malominse. Ngakho asuk thengam ji pok kai chalui no ta cha langbal kaithel chatubani mitom mya jajingna khoi bo pangma siba juar mela do ngani ne अदुगुम मेला दु नति ताचो सिदे येलोमी एखोइने छिनजबा इरमदम सिगी सेबिलोन दसु याम कानागदबा अदुगुमबा लंगमन कैथिने ताचो काइदे मोइगी मैगदो लंगट्रक लंगथालगा लंबिगदो लोरे ताचो खुफजमने ताचो लंगम कैथिने लेहोबा एखोइगी स्टॉल सिंगदो ताचो अदुदो लेहोबा पोचे योमदुदि काइदि सोय मार्केट उगे पंगदबा गातनीदा तयाय आइया ngawjari ngasai foreign country singi soul singdo adune haba adudagi ngasai ne ko yumne yare sanglo tacho asuk thenga pho kai chaluna tacho langban ke thin chalu पृथ्वी की तोंगान तोंगान बा कंट्री मंगा हाइबदी थाईलैंड बांग्लादेश अफगानिस्तान अमदी नेपाल एना इंडिया की तोंगान तोंगान बा स्टेट कुन की स्टॉल सिंग हंदक की लंगबल के चल सिदा सरुक या नुमिदांग नि मतम दा फजरबा मई की कोमै लोइना तोंगान तोंगान बा एंटरटेनमेंट प्रोग्राम सिंग म्यूजिकल कंसर्ट फैशन शो मिड द स्टार न सिंग बा थौरम सिंग लंगबल के चल लेंबिरक्तुना माहौल लोगी हो Breaking mitungda mayam taram okchari makata pau pizari. Kumgi nong fazana taduna law form sing wana honaduna law unaraba matungda har fongdabadagi awaba kaya mayok naduna lakraba matungda hausik amuk nong taraktabana chathok leiba law form ayambana laikrak chatpa yarokpadagi fau satpa ngamloidabagi fibam ama uba fanglakliba fau marang kaina puthokpa ngamlarai haina Manipur Longmi Lufki Secretary Heads Ibobina Thadorakpa Cherol amana fongdorakli. Cherol asina hai wana unari ba lawfam sing sat pangamdaduna law lokloi dawbage fauthok wana lokadabage fibam dalakle maram aduna Manipur lengang na tangai fadana local MLA gi local area development fund gi makhada magi area da sizinaduna ising fanghanaba amasung area adugi RLI sing mathau tawhanduna ising fangnaba sinba mathau taba machak sing fanghanaba thabok paikhanaba lawmi lufna dabi tawrakle loinana fauthok wat kadawraba lawfam gi lawpu singna lawsa lawba tokpiyo amade ikang na sokhalaba lawfam singe pi bayaba compensation pinaba Manipur lawmi lupna mari leinaba singe midyang chingsilakle Miyoiba aikoi khudingmak tambagi mapal naide lairik tamba loirabaso hingliba makhaidi aikoi ne lepa leitana tamgadabani haina Imphal East ki DC Khumanthem daina na fongdokre wafa masinga se Imphal East ki Paurabida leiba Jam Public School gi mahairoi singna pangthokpa oza singi numit kamari leina na fongdokkibani ngasigi oza singi numit aduda Imphal East ki DC Khumanthem daina SP Imphal East M Pradeep Additional DC Imphal East Samin Ahmad amade School asigi founder W Ibohanbi Maijaina athoiba dignitaries sing oina saruk yabaga loinana oza sing trust ki members sing amadi guardian sing na saruk yakhe oza sing amadi trust ki miyoi singda mahairoi singna achamba khudol tawduna khurumjakhe thauram aduda chief guest ki warol piraduna Khumanthem daina na hai ngasigi haurakliba mahairoi sing multi-dimension oiba yamna mathau tarakle lairik khak tamgadabani haiba paring aduda asum chatpagi mahutta ai isana kari pamni kari skill da hai amade mahairoi singna kari pamni haiba hobby adusu khangdoktuna hiram aduda su chathaduna lambi aduda mai pakpa misak ama oina bohanagadabani mahairoi oiringai lairik ningthina paba tawriba thabak aduda pungning changnaba honarabade mai pakloidabagi maram leite ngasi mangda famliba mahairoi sing asina afabo oirakpada lamdam asigi lan oiga tawribani adubo miyoiba khudingmaki tambagi loiba naide lairik tamba loirabasu punsida thengnarakpa miyoi kayadagi aikoina tamba yaba khudingmak tamgadabani haina fongdokhe every day every moment every second every interaction mi khodimak chamara mi ing yengaga aina ngasa haizariba afabana lotion bigani hatabana lotion thapna thambigrani haidi maduna akoina tamhorani tawraitabani haibado adumaina sugumba se satra singna su yamna tawhaningi wangangbada root oi bahaidam ko a phasana ngang do mi sinoina hainar airam do bi adu noina dugumaina tawdanaba tawbiyoba
Thauram aduga mari lainina Gem Public School gi principal Wahengbam Jamenjoy Maijai na hai private school lingkat pasing sarkar gi thabak fangdraba matamda sendan lambi tawbagom miyamna hek lana ubasi ubigano mahang masamag tourist information officer oina achobo post pairam misangi adubo mahiroi kaya sengbat ningbagi wakhalonda khudingmak adu kathoktuna school asida mai onsinduna mahiroi sing semlakibani school asida tamjariba mahiroi sing loya lamgi anakpa mafam singdagi lairaba mahiroi na ayamani supnagi lawdaba yadaba free khaktamak lawraga school asi chalaibani school asi modu and sanahanbi trust na chalaibe school amani asuk wana khungang singi angang singbu lairiki mangal uhandaba yade khanduna honoragliba school asida karigumba kanda donation amadi threat tawduna awaba pibasu yawdaba nate masisu mahiloishang singda tawbiganu haina appeal tawrli mahangna hai oza singi numit haibase akaknaba leite satra singi thamoida oza singbu latliba makai mithoi mihenwa oiba ngamgani haina phungdokhe Justice Committee na paring nai na chatharakpa thauramga mari lainana lakliba nomaizing numit langbangi kuntrani panba thasu chaishet kunmanga maliyafam pacha kumsing lising ahumga chamri kun yaifaraba numit asida kanglei puarida Manipurgi maning tamba ngak nambagi damak Anglo Manipuri lanjau English ngamaga chani pan mari futara mathoiga mari lainana aroiba yahip tan khraba sakhangba amasung sakhang haudraba athoiba punamak ngakta thauri gyanduna hapi khraba athoba manga kalapani da loi thabi khraba athoba kulhumdoi silhat kashum sangda loi thabi khraba sanakya jilangamba loinana fadokta khraba matung amang yaithung kumduna taibang mapuge masai konda tin khraba maraiba ki tamak pusi kat khraba yaibi thawai pumnamakki mafamda langban thagi haitha leitha amasung luklen kachabagi thauram ama khongjom tengol lekai gi community hall da pangthok jagani haina taurangbam Bridget convener Justice Committee na phongdorle thauram asida laiwei khraba athoba singi masu oiba sing amasung chepau phangba singna saru gyananaba media gi khuthangda chepau pirakle September 15 numit asigi ayopung nipan makai taba matamda khongjomda Khongsan nabagi damak Kaisampa Junction Nambul Tural Mayada miyamgi damak bus gari sili matam chana laknaba khangalakle Haujek sanabagi pau pijare Bisnupur District ke Kwakta Public Ground Chathariba District Football Association Moirang na sinba ahumnak suba let Kaisam Babu Singh Memorial Super Division League ngasi sanakiba match cha FC Kumbina Aksa Kwakthabo ama sinadamai tiba pikre Bisnupur ge mini stadium da chathariba District Sports Association Bisnupur na sinba taragataruk suba N Balananda Singh Memorial Second Division Football League ngasi sanakiba match cha YSA ningthau khongna taida FA tawbulbo ama sinodamai thiba pikre Jiribam Higher Secondary School gi playground da All Jiribam Sports Association sinduna tha asigi taragani thoidagi chathariba taragani pan suba Chandam Inunganbe Memorial Mini Boys Under 13 Football Tournament Englishingani kuni thoigi ngasi sanakiba ahanba match ta CKC na Jiri FA bu goal taruk sinoda amade ani suba match ta na PYC na Sunrise Club bu goal manga sinoda yam lai na maiti pike mathang tang kun taruki ahanba match ta Sunrise Club ka Oriental Club ani suba match ta na Wai Silung amadi CKC ga sanaragani ningsing bayai tournament ase dibongda leiba Chandam Biren Singh gi mahagi machanupi gi mamingda kachaba tournament ni tournament asida referee oina A Hamid amadi Kate Nilakamal Singh makhoi ani tournament asida sarugya khe kiba pungkun mari da miyoi mari positive oikre miyoi amata siba yaukidre COVID-19 Command Control numdagi thadorakpa report amagi matung ina haukiba pungkun mari da nupa ahum amadi nupi ama puna miyoi mari positive oiba yaukre haujek fawada puna miyoi lising ani chamaga nipu nipan laikidre state asigi oina haujek fawada miyoi lak ama lising kuntraga mapan chanipan positive oikre masigi manungda miyoi lak ama lising kuntraga tare chatruka kuntaruk na recover tawba ngamkre active case miyoi kuntaruk laide recovery rate na chada marifutara nipan 10 mek mari ni Arre bada mari paum na pizare Thailand ge ambassador Patret Hong Kong yauba business delegation sing chief minister unakre mori de chatani singkre Kanglu Furukta yufong oiba lalhauba singna akan ading sabale po haina chief minister and Biren Jackson wafong phongokre
lalhobagi irang leramba northeastern region Narendra Modi lakpadagi chawkhatpa hengalakle haina Minister of State R.K. Ranjana phongdokre. Pali Balengak asna district hongi chawkhat tharangi crore hongi sent from loktolaga thabak suramri haina Congress na phongdokre. Amadi haukiba pung kunmarida Manipur gi oina COVID-19 anoba case mari thengnakre asiba amata yaukidre. Matang asta numidangi PONYTV Prime Time News Selection jare mireng tabiru puno po amukana khurumjari.